Manipurda transgender community na taurakpa thabak thauramda matam-matamgi leingakna lumna loudabagi mami ngashisu chaona tari haina transgender activist Malem Thongam na phongdorakli state asida thokliba irang khudakta loisinlu leikhidraba micham miyam singi achumba wakhai purak u haina February 22 dagi Delhi da chattuna chara henbagi khongjang chathakraba matung Manipur gi mafam kayada chara henbagi khongjang sangsiliba transgender activist Malem Thongam ga SKTV news ka unarubagi paudamama Malem Thongam thamoi mungda phawraga tawge yauna tawribase ahamba initial stage kari thoughts nata kari wakhan pung kari phawkodagi no bhabi mioi khara laaga yumda tumaga laiba mi sumangda puthoga hato thamambado adugu phamangda su hato thamambado adumai tawbe moigi nupi angang mama singduna kappa mayamdo ubade ai thamoi sida nungai tabam pokre bengoda adugi sumata ai khangna janaba community sing akoi more dagi lajenara ga laiba relief camp da laiba yawi huji moigi yum mai thagi bai wari makoina thengnarapa awaba mayam wari adugi nungai taw poingai maraksida ima mayam se paktakna tha tara haji sorokta hingyari ega laiba phiba ma lakpa ima mayam sina laujari ba kholau mayam se government sina yam kuina tarak tabai phiba ma lakpa se aisu ima mayam de awab de yengba ngamdabanina aisu macha ma oina ima singde awab kitang do su kohan bangam ga daraina Delhi da tumna gi kholau laubane haraga chalaka ai chara himbe khongjong de changchalakone day 22 sina faculty of arts campus mamang de start tawre adu da ge mu phare burana police na Burana police da ahing adum makha chathare day 23 dana RK Ranjan gi quarter mamang da tawre adu da song police na phare aduga day 24 sida jantar mantar da tawre adu da song phare 27 da Imphal la yore ko Imphal yoraga mafum kadai wenda hawai koi chara henbi fungjang makha chathabi ahamba da aise samuma khong da tawge tawrame ba security yam tai do chalakpadagi khurai kon samnai kai da la aga atum continue tawre hakchang se ngarang baudi yam nungairamde phamba ngamdre ba aise loi chikpa khotpa ko ngau pa tawe adu ngarang medical treatment phajan tawbade hojik moi medical report ki matung ne normal da laye di hai ngarang si kanglagi western gate da Malem na makata na chara henbi khungdang chathai kongrang makata na kadai da chara henbi khungdang jongin bagi kanu le remote makha se ai asengba ai exactly tak traga su ko hoje akhoi concern minister oiriba mi yoi singsigi magi constituency manung da tawge na khali hoje support se ai gi na di imai ben mayam support se adum ai taw bran khali hoje hospital da pinung da thing pung baro taram dai ba imai ben mayam se lai ba adu organization di maming am ta pan de organization gi na lak ta ba male Manipur miyam gi interest la ko male ima mayam la ga support taw bi makha tan su taw ne na hai akhoi gender minority na tawba thabak se moina irum lumna loudabagi phiba ma layeba any department khuding mak da changbada akhoi gender minority gi oiba mafam se chap chana laiteba legal gi oiba pot ti lairaga su thabak to onthok ngamdriba mayam se onthok piraga nupa nupi mayam na chatminari ba sumaina gender minority kanglup sisu moiga thong man na chatmina ba pameba mayam na tawnari ba thabak thoram sidagi thoidok hendongna akhoi gi marak ta tawba ngam mayam ma laiba moise pungning thogat piraga koi mayam gi amatoiba miyengda yenghanna bo hona bada government ki chapchaba magi daita do lawhaning bagi apamba di lai koi gi Malem Thongam na hiding liba Malem Thongam gi oiba pungning warwasi atai kesunati koi leingak ta masagi oiba democratic right phangna ba demand du talaku matamda phangtrabani na magi oiba chara henba or any form of agitation haibitare masagi apambagi matungina ngasi phawba chara henbi phongjang asi changsilakli adu yengbatai koi leingak na Malem Thongam gi voice chu Malem Thongam gi reasoning chu tabi bre yengsi aduga yes we hope SKTV news hope that one day the government or with the help of the public will surely bring a solution to the ongoing crisis in Manipur. SKTV news ki damakta pawon jariwa Benson Nongthom amadi video journalist Jingkhai Moirangcha Imphal East.